ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯄꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯐꯖꯕꯒꯤ ꯆꯥꯡ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯀꯨꯝꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯇꯧꯒꯦꯇ ꯉꯝꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯁꯥꯖꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯑꯁꯤꯡꯕ ꯃꯤꯑꯣꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯖꯕ ꯑꯇꯣꯟ ꯃꯆꯥ ꯈꯥꯏꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥꯏ, ꯌꯥꯏꯃꯒꯤ ꯃꯃꯤꯡꯅ ꯂꯩꯁꯅꯥ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯅꯨꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯗꯤ ꯉꯟꯇꯥꯅ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯝꯕꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯈꯨꯝꯂꯨꯕ ꯌꯥꯗꯦ꯫ ꯃꯥꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ, ꯌꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯆꯠꯅ ꯄꯊꯥꯞ ꯑꯁꯤꯕꯨ ꯏꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯤꯡꯇꯝꯕ ꯐꯪꯂꯝꯗꯦ꯫ ꯁꯨꯔꯨꯡꯗ ꯐꯥꯖꯤꯜꯂꯒ ꯃꯤꯕꯨ ꯁꯤꯖꯤꯟꯅꯕ, ꯃꯤꯕꯨ ꯁꯥꯟꯅꯄꯣꯠ ꯇꯧꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯝꯕꯅ ꯌꯦꯟ ꯃꯐꯩ ꯑꯗꯨ ꯆꯤꯛꯅ ꯆꯤꯛꯅ ꯍꯥꯏꯔꯛꯏ, "ꯆꯥꯎ ꯆꯥꯎ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯄꯥꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯁꯛ ꯆꯨ ꯊꯣꯛꯅ ꯂꯩꯕ ꯐꯪꯖꯔꯤꯕꯗꯣ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯣꯏꯕꯒꯤ ꯐꯪꯖꯕꯅꯤ꯫ ꯃꯁꯤꯁꯨ ꯅꯄꯥ ꯑꯩꯍꯥꯛꯀꯤ ꯃꯄꯥꯜꯅꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯖꯕ ꯐꯪꯖꯔꯤꯕꯁꯤꯁꯨ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯑꯩꯒꯤ ꯃꯄꯥꯜꯅ ꯐꯪꯖꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦ ꯂꯤꯛꯂꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯍꯣꯏ ꯄꯥꯕꯨꯡ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯅꯄꯥꯜꯅ ꯑꯩꯈꯣꯏꯅ ꯏꯔꯥꯏꯕꯛ ꯐꯅ ꯍꯤꯡꯖꯕ ꯐꯪꯖꯕꯅꯤ꯫ ꯌꯥꯏꯃ ꯂꯩꯁꯤꯅ, "ꯆꯨꯝꯃꯦ ꯄꯥꯕꯨꯡ, ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯕ ꯐꯪꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏꯕꯛ ꯐꯕꯤ, ꯏꯗꯥꯎ ꯌꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕꯅꯤ"꯫ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯥꯄꯜ ꯀꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯝ ꯇꯣꯝꯕꯤ ꯆꯅꯨꯂꯩꯃꯒꯤꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯝ ꯑꯅꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯅ ꯁꯥꯎꯔꯪꯅꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯅꯨꯂꯩꯃꯅ ꯃꯃꯥꯏ ꯑꯗꯨ ꯍꯪꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ, "ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯍꯥꯛꯀꯤꯗꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯔꯣꯏꯗ꯭ꯔꯥ?" ꯆꯅꯨꯂꯦꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯍꯣꯏ, ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯀꯛꯊꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯛꯂꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯗꯨꯅ ꯄꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯐꯕ ꯂꯥꯏꯕꯛ ꯑꯗꯨꯝ ꯑꯣꯏꯒꯅꯤ, ꯏꯗꯥꯎ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛ ꯐꯔꯣꯏ, ꯏꯗꯥꯎꯁꯨ ꯌꯥꯔꯣꯏ꯫ ꯗꯥꯎ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯃꯤꯗꯨꯅ ꯍꯣꯠꯅꯕ ꯀꯜꯂꯤꯉꯩꯒꯤ ꯏꯁꯥꯒꯤ ꯏꯔꯥꯏꯕꯛ ꯑꯗꯨꯃꯛ ꯐꯔꯛꯀꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ"꯫ ꯏꯊꯥ ꯊꯥꯖꯗꯅ ꯆꯅꯨꯂꯦꯝꯕꯤꯅ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯆꯦꯝ ꯑꯅꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ꯫ ꯊꯣꯝꯕꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ, "ꯀꯔꯤ? ꯍꯣꯠꯅꯖꯃꯟꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯣꯏꯕ ꯑꯁꯤ ꯅꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯅꯪꯒꯤ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯃꯁꯤ ꯅꯠꯇ꯭ꯔꯥ?" ꯆꯅꯨꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ, "ꯅꯠꯇꯦ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯕꯗꯤ"꯫ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯜꯂ? ꯍꯣꯠꯅꯖꯃꯟꯅ ꯐꯪꯖꯩ ꯍꯥꯏꯅ ꯅꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯉꯝꯂꯤꯕꯗꯨꯕꯣ? ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ꯫ ꯋꯥ ꯇꯥꯅꯐꯝꯗ ꯑꯩꯈꯣই ꯑꯆꯧ ꯑꯁꯥꯡ ꯈꯔꯒ ꯋꯥ ꯇꯥꯅꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯃꯛ ꯄꯥꯎ ꯆꯦꯟꯈꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯦꯝ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯈꯔ ꯌꯦꯡꯂꯒ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ, ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯦ"꯫ ꯆꯅꯨꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, "ꯏꯆꯦ,
ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯂꯨꯔꯦ꯫ ꯑꯩ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃ ꯂꯥꯛꯂꯒ ꯏꯅꯤꯡꯊꯧꯅ ꯄꯥꯕꯨꯡꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯋꯥꯇꯥꯅꯐꯝꯗ ꯂꯥꯛꯅꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯛꯄꯤꯔꯣ꯫ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄꯤꯔꯣ ꯃꯆꯥ ꯏꯕꯦꯝꯃ꯫ ꯑꯍꯨꯝꯗꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅꯤ ꯈꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯀꯔꯤꯅꯣ ꯍꯦꯛꯇ ꯇꯥꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯊꯣꯝꯕꯅ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯑꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯨ ꯋꯥꯡꯂꯦꯟ, ꯑꯩꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄꯗ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯄꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯂꯦ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯦ ꯁꯤꯅꯤ ꯃꯈꯣꯏ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯥꯕꯨꯡ, ꯑꯩꯒꯤ ꯑꯔꯥꯟꯕꯗꯣ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯊꯣꯝꯕꯅ ꯇꯥꯁꯤꯟꯅꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯠꯂꯣ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤ, ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯍꯥꯛꯀꯤ ꯆꯥꯎꯈ꯭ꯔꯕ ꯂꯩꯄꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ, ꯄꯠ ꯇꯠꯂꯕ, ꯀꯣꯔꯣꯡ ꯂꯥꯎꯔꯕ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯄꯨꯔꯛꯑꯣ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯆꯤꯟꯒꯟꯕꯤ ꯂꯝꯍꯦꯟꯕꯤ ꯏꯆꯥ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯈꯨꯗꯛꯇ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯐꯕ, ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯠꯇꯦ, ꯃꯁꯥ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯒꯦ, ꯀꯌꯥꯝ ꯃꯔꯥꯏꯕꯛ ꯐꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯃꯊꯪ ꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯝ ꯑꯅꯤꯅ ꯀꯞꯂꯤꯕ ꯆꯅꯨꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯀꯞꯂꯒ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯖꯔꯨꯕꯅꯣ? ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯤ꯫ ꯇꯣꯛꯑꯁꯦ, ꯀꯞꯄꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯏꯄꯥꯒꯤ ꯌꯥꯊꯪꯅꯤ, ꯍꯤꯛꯇꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯅꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯆꯦꯝ ꯑꯅꯤꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯝꯕꯒꯤ ꯃꯅꯥꯏ ꯀꯌꯥ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯄꯠ ꯇꯠꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯟꯅ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯩꯉꯥꯜ ꯑꯃ ꯉꯥꯟꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯜꯂꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯃꯆꯥꯗꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯃꯟ ꯑꯀꯥꯏ ꯁꯦꯒꯥꯏ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯪꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯩꯈꯨ ꯏꯀꯥ ꯀꯥꯕ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟꯅ ꯁꯣꯔ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯣꯜꯂꯒ ꯑꯣ, ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ꯫ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯆꯅꯨꯂꯦꯝꯕꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯋꯥꯡꯂꯦꯟꯅ ꯉꯔꯥꯡꯒꯤ ꯂꯥꯏꯔꯕ ꯃꯆꯥ ꯄꯥꯈꯪ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯣꯝꯕꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯑꯃꯣꯠꯄ ꯆꯤꯔꯤ ꯌꯥꯡꯒꯪꯅꯔꯕ ꯐꯤꯖꯣꯜ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯕ ꯁꯦꯠꯄ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯂꯩꯄꯥꯛꯀꯤ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯂꯩꯕꯒꯦꯅꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯎꯃꯪꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯑꯄꯤꯛꯄ ꯁꯪꯒꯣꯜ ꯃꯥꯟꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯂꯩꯖꯔꯤ꯫ ꯇꯣꯝꯕꯅ ꯑꯣ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯀꯤ ꯂꯧꯐꯝ ꯀꯌꯥ ꯂꯩꯕꯒꯦ? ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤꯗꯤ ꯂꯧꯐꯝꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯗ ꯆꯥꯅꯅꯕ ꯐꯥꯎ ꯂꯩꯇꯗꯅ ꯍꯩ ꯑꯣꯏꯅ ꯆꯥꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯒꯣꯜꯗꯤ ꯂꯩꯖꯗꯦ ꯏꯅꯤꯡꯊꯧ, ꯍꯥꯃꯦꯡꯗꯤ ꯑꯗꯨꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯤ ꯀꯌꯥ ꯂꯩꯕꯒꯦ? ꯅꯪꯅ ꯁꯦꯠꯂꯤꯕꯗꯨ ꯊꯥꯗꯕꯤꯗ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯀꯥꯏꯅ ꯃꯁꯤ ꯊꯥꯗꯕꯤꯗ ꯑꯃꯈꯛ ꯂꯩꯖꯩ, ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗꯦ꯫ ꯊꯣꯝꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯄꯥꯈꯪ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ,
ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯌꯥ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯐꯔꯦ ꯅꯨꯄꯥ, ꯍꯧꯖꯤꯛꯃꯛ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯅꯨ ꯂꯩꯃꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯅꯍꯥꯛ ꯌꯥꯗꯦ ꯍꯥꯏꯒꯅꯨ꯫ ꯅꯍꯥꯛꯀ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯀꯌꯥꯃꯨꯛ ꯃꯍꯥꯛ ꯑꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯌꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯕꯗꯁꯨ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯔꯕꯗ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯃꯗꯤ ꯆꯅꯨ ꯂꯩꯃꯗꯣ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯅꯨ ꯂꯩꯃꯕꯨ ꯃꯥꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ, ꯃꯖꯥꯏꯕꯦꯝꯃ, ꯑꯩꯒꯤꯗꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯣꯜꯂꯤꯛ 2ꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗꯦ꯫ ꯆꯥꯅꯅꯕ ꯄꯨꯈꯝꯁꯨ ꯂꯩꯖꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯆꯅꯨ ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩꯕꯨ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯅꯨ ꯂꯩꯃ ꯍꯥꯏꯅ ꯀꯧꯖꯩ꯫ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯄꯨꯈꯝ ꯂꯩꯇ꯭ꯔꯕꯁꯨ ꯂꯥꯗꯤ ꯍꯧꯔꯝꯒꯅꯤꯌꯦ, ꯃꯗꯨꯗ ꯍꯦꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩꯒꯤ ꯃꯤꯡꯅ ꯃꯉꯥꯜ ꯀꯧꯖꯩ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯃꯪꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯥꯝꯅ ꯏꯪꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯪꯕꯗꯨꯕꯨ ꯀꯣꯛꯅꯅꯕ ꯐꯩꯖꯨꯞ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯀꯩꯊꯦꯜꯗꯒꯤ ꯁꯦꯜ ꯇꯥꯜꯍꯧꯒꯗꯕꯗꯨꯁꯨ ꯀꯔꯤ ꯌꯣꯜꯂꯒ ꯇꯥꯟꯒꯅꯤ? ꯌꯣꯟꯅꯤꯡꯉꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯅꯨ ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯣꯠꯅꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯍꯩꯖꯥꯝꯄꯦꯠ ꯅꯠꯇ꯭ꯔꯒ ꯃꯈꯜ ꯃꯈꯜꯒꯤ ꯍꯩꯁꯤꯡ ꯍꯧꯔꯝꯒꯅꯤ꯫ ꯃꯗꯨ ꯍꯦꯛꯂꯒ ꯆꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯩ ꯀꯌꯥ ꯑꯃ ꯍꯦꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯗ ꯍꯥꯞꯂꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯉꯥꯜꯅ ꯍꯔꯥꯎꯅ, ꯃꯖꯥꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯍꯩꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇꯁꯨ ꯆꯥꯈꯤꯗ꯭ꯔꯤ꯫ ꯆꯅꯨ ꯂꯩꯃꯅ ꯃꯆꯤꯟ ꯑꯗꯨ ꯄꯦꯊꯣꯛꯂꯒ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯃꯖꯥꯏꯕꯦꯝꯃ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯇꯥꯃꯣ ꯀꯧꯔꯛꯄꯗꯨꯗ ꯃꯉꯥꯜꯗꯣ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯏꯊꯛ ꯊꯛꯀꯠꯂꯒ ꯃꯃꯥꯏꯒꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯒ, ꯍꯣꯏ, ꯑꯩꯅꯁꯨ ꯀꯨꯏꯅ ꯁꯤꯡ ꯀꯌꯥ ꯑꯃ ꯊꯤꯕ ꯆꯠꯄꯗ ꯑꯁꯤꯒꯨꯝꯕ ꯍꯩꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯑꯩꯅ ꯃꯨꯟꯅ ꯊꯤꯖꯤꯜꯂꯨꯗꯕꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣই ꯑꯅꯤꯅ ꯍꯩꯀꯟꯅ ꯍꯦꯛꯂꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯀꯌꯥ ꯑꯃ ꯅꯝꯂꯛꯏ꯫ ꯃꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯎꯃꯪꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯩꯔꯥꯡ kaya ama satpani maduna namhalaklibani wada tabada chanu leimana wakhal ngai hakhalaba matungda adudi madugi leirang sing adu heklaga manam yamna nungsiba thau semba soidana yagani aduga madugi thau do mipum khudimungna su pamnagani aduga madu kaithel de yolabadi aikhoi ani sel khara ta oiraba su tangani mangalna kaino jana na ba thau su manam nungsihan ba yabro onthokpani he nangse pangi he ho jana na ba nati ye isada manam nungshina ba taina na ba thau khangaba o aidi kana na khangjani ge adu karam na semgani aidi am ta su haite semade lairedana nangna haiba thau do imana pokpadai su uzaraktri adugo mangasigi leirang yamna hobo mafamada yamna khudong thiningai oi aduna ai laikhidrabi imaduna yamna toina mafam aduda chatkanu hairami chanu leimana mangalgi icham chamjaba mataw aduda nungsiba poklami momon noklaga madugi kaisu warano ai semba haini aduga ina sunangoda takani aduga ai hagase leibaga sigi ningthaugi itom tombi majai bema chanu leimani khudong thiba mafamada ai hakna maithiba soidana biba ngamgani thauna leirabadi pumna ngambani adu tamo hayingdo chatuna layadu heklurasiko mangasu hoi haiduna harauna ya thoklami adumna numitu mahaujinkre mathangi anganba ayuki matamdani mangal amadi chanudu punna haunaduna makhutta polang amamam pairaga lei heknanabagi damak khongsan bahauruklami mafamdu yawnanaba hotnabada duki matik warami
ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯒꯨꯝꯕ ꯑꯃꯗ ꯀꯥꯈꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯉꯥꯜꯗꯤ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯣꯅꯨꯡꯗ ꯌꯨꯝꯖꯥꯎꯗ ꯆꯥꯎꯖꯔꯛꯄꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯃꯉꯥꯜꯒꯤ ꯃꯐꯝꯗ ꯎꯠꯊꯣꯛꯇꯦ, ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯑꯅꯤꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯐꯖꯔꯕ ꯂꯩ ꯃꯐꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯨꯟꯁꯤꯗꯁꯨ ꯎꯗ꯭ꯔꯤꯕꯅ ꯉꯛꯅꯁꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯦꯡꯉꯨꯇꯣ, ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯅꯍꯥꯛꯅ ꯉꯔꯥꯡ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯂꯛꯏ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯥꯏ ꯑꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯃꯤꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯅ, "ꯀꯔꯤ ꯇꯧꯔꯕꯒꯦ? ꯊꯝꯃꯣ, ꯇꯨ ꯅꯪꯒꯤ ꯍꯦꯛ ꯅꯥꯀꯟꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯪꯈꯣꯡꯒꯨꯝꯕ ꯑꯃꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯣ, ꯃꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕꯅꯤ." ꯆꯅꯨ ꯄꯟꯊꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯗꯨ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯅꯤꯒꯤ ꯅꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯡꯈꯣꯜ ꯑꯗꯨꯗꯒꯤ ꯑꯃ ꯑꯅꯤ ꯈꯨꯟꯒꯠꯂꯛꯂꯒ, "ꯊꯝꯃꯣ, ꯃꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯈꯜꯒꯤ ꯅꯨꯡꯅꯤ. ꯃꯁꯤꯕꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯒꯅꯤꯌꯦ. ꯑꯃ ꯈꯨꯜꯂꯒ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯒꯅꯤ. ꯌꯦꯡꯉꯨꯇꯣ, ꯂꯥꯡꯈꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯒꯤ ꯅꯨꯡꯁꯤꯡ ꯑꯁꯦ ꯀꯌꯥꯗ ꯌꯥꯝꯂꯤꯕꯅꯣ? ꯁꯤ ꯍꯥꯟꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯟꯊꯣꯛꯎꯔꯁꯤ. ꯑꯔꯦꯝꯕꯁꯤꯅꯅꯦ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯌꯨꯝꯗ ꯍꯣꯟꯁꯤꯜꯂꯁꯤ. ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯗꯨ ꯁꯦꯝꯅꯅꯕ ꯃꯄꯣꯠ ꯃꯆꯩꯁꯨ ꯂꯩꯔꯛꯑꯁꯤ. ꯑꯗꯨꯒꯅꯦ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯃꯦꯟꯅꯔꯁꯤ." ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯅꯤꯒꯤ ꯅꯨꯡ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯝꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯈꯔ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯊꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯉꯥꯜ ꯑꯃꯗꯤ ꯆꯅꯨ ꯑꯗꯨ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯛꯇ ꯁꯦꯝꯕ ꯁꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯁꯦꯝꯅꯅꯕ ꯁꯪ ꯑꯃ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯜ ꯄꯤꯔꯒ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯁꯨꯝ ꯈꯨꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯅꯨ ꯑꯃꯗꯤ ꯃꯉꯥꯜ ꯑꯗꯨ ꯂꯩꯄꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯈꯤꯔꯝꯃꯤ꯫ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯃ ꯑꯃꯨꯛ ꯂꯝ ꯂꯩꯔꯒ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯅꯨ ꯂꯩꯃ ꯑꯃꯗꯤ ꯃꯉꯥꯜꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯋꯥꯡꯂꯦꯟꯅ ꯅꯤꯡꯊꯧ ꯊꯣꯝꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯗꯣ ꯍꯦꯛ ꯇꯥꯕꯗ ꯊꯣꯝꯕ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ "ꯀꯔꯤ? ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯣꯏꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯀꯔꯦꯝꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯛꯅꯔꯤꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯑꯁꯦꯡꯕꯅꯤ." ꯊꯣꯝꯕ ꯌꯥꯝꯅ ꯁꯥꯎꯅ, "ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯕꯨ ꯀꯔꯝꯅ? ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯩꯄꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯏꯐꯝꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯅꯥꯛ ꯈꯨꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯆꯅꯨ ꯂꯩꯃꯒ ꯌꯨꯝ ꯄꯥꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯪꯑꯣꯟ ꯑꯣꯟꯈꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯜꯂꯒ ꯁꯥꯎꯅ, "ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ." ꯋꯥꯡꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯅꯨ ꯂꯩꯃꯗꯨ ꯆꯥꯎꯈ꯭ꯔꯕ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯦꯡꯊꯣꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯔꯒ ꯃꯉꯥꯜꯅ, "ꯅꯨꯄꯤ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯤ?" ꯆꯅꯨ ꯂꯩꯃꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯉꯥꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯒ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯎꯅꯕ ꯆꯠꯂꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯅꯍꯜꯂꯛꯇꯦ. ꯃꯆꯥ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣꯁꯨ ꯈꯪꯗꯦ." ꯃꯉꯥꯜꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ, "ꯏꯁ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯊꯧꯅꯥ ꯐꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯂꯥꯏꯔꯕ ꯃꯆꯥ ꯑꯩꯍꯥꯛꯄꯨ ꯅꯧꯅ ꯍꯤꯡꯍꯟꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯗꯣ ꯄꯤꯕꯤꯔꯛꯀꯅꯤ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ. ꯃꯆꯥꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯔꯤꯒꯤ ꯁꯥꯎꯕ ꯌꯥꯕ꯭ꯔꯅꯦ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯈꯛ ꯊꯣꯝꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯇꯝꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯐꯖꯕ ꯃꯐꯝ ꯎꯕ ꯌꯥꯗꯕ ꯂꯥꯏ ꯑꯗꯨ ꯊꯣꯝꯕꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯡꯍꯟꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯃꯁꯤꯒꯤ ꯂꯩꯀꯣꯜ ꯑꯁꯦ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ.
ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯁꯥꯃꯛ ꯁꯖꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯊꯣꯝꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯁꯦꯝꯖꯕ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯖꯔꯕ ꯂꯩ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯩꯈꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅꯗꯨ ꯃꯐꯝ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯁꯖꯤ ꯑꯗꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯁꯖꯤ ꯑꯗꯨ ꯀꯣꯅꯨꯡ ꯂꯥꯟꯊꯣꯛꯂꯒ ꯎꯃꯪ ꯑꯃꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ "ꯍꯧꯖꯤꯛꯃꯛ ꯄꯥꯎ ꯆꯦꯟꯈꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕ ꯁꯖꯤ ꯑꯗꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯑꯆꯧꯕ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯌꯨ꯫ ꯁꯖꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯁꯕꯥꯟ ꯑꯗꯣ ꯃꯌꯥꯝꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯈꯪꯍꯜꯂꯨ"꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯎ ꯑꯗꯨ ꯆꯅꯨ ꯂꯩꯃꯗ ꯃꯉꯥꯜꯅ ꯇꯝꯂꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯁꯖꯤ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯔꯨꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯁꯖꯤ ꯑꯗꯣ ꯐꯪꯗꯨꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯕ ꯇꯣꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯅ ꯉꯥꯛꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ"꯫ ꯆꯅꯨ ꯂꯩꯃꯅ "ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ, ꯅꯤꯡꯕꯨ ꯅꯤꯡꯖꯔꯕꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯎꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯌꯥꯎꯗꯨꯅ ꯁꯖꯤ ꯑꯗꯨ ꯊꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯣꯡꯍꯟꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯃꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯗꯅꯕ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯆꯅꯨ ꯂꯩꯃꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯕꯨꯅ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃꯒꯤ ꯁꯛꯐꯝ ꯁꯥꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯤꯜꯂꯝꯃꯤ꯫ ꯃꯤ 1,000,000 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪ 4 ꯑꯗꯨꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯂꯩꯃꯒ ꯃꯉꯥꯜꯒꯗꯤ ꯅꯤꯡꯊꯧ ꯊꯣꯝꯕꯒꯤ ꯀꯥꯡꯂꯨꯞꯇ ꯑꯣꯏꯅ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯖꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯖꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯦꯡꯃꯤꯠꯃꯥꯡꯗ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯣꯝꯕꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯁꯖꯤ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕ ꯑꯃꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯥꯕ ꯉꯝꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯨ ꯎꯔꯒ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯇꯁꯦꯡꯅ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯦ꯫ ꯍꯨꯃꯥꯡ ꯖꯤꯔꯤ ꯖꯤꯔꯤ ꯀꯥꯡꯕ ꯃꯈꯩ ꯎꯏꯅ ꯎꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯅꯥꯏꯁꯥ, ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯩꯅꯦ ꯀꯣꯅꯨꯡꯗꯒ ꯍꯟꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯐꯖꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯤꯗꯥ ꯑꯃ ꯊꯥꯔꯒ ꯊꯣꯝꯕꯕꯨ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯁꯖꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨ ꯂꯩꯃ ꯑꯃꯗꯤ ꯃꯉꯥꯜꯗꯤ ꯅꯤꯡꯊꯧꯕꯨ ꯁꯪꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯅꯨꯅ ꯊꯣꯝꯕꯅ ꯇꯨꯝꯂꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯦ ꯑꯇꯣꯞꯄꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯇꯣꯉꯥꯟꯕ ꯃꯇꯧ ꯑꯃ ꯎꯏ"꯫ ꯃꯉꯥꯜꯅ "ꯍꯣꯏꯅꯦ, ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯎꯃꯪꯗ ꯌꯥꯝꯅ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯑꯇꯣꯞꯄ ꯎꯖꯥꯎꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯃꯤꯇꯧꯒꯨꯝꯅ ꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨ ꯐꯠꯇꯕ ꯂꯥꯏ ꯑꯃꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯎꯖꯥꯎ ꯑꯗꯣ ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ"꯫ ꯆꯅꯨ ꯂꯩꯃꯅ "ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯑꯕꯣꯛꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯎꯖꯥꯎꯗꯣ ꯑꯣꯏꯒꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯨꯡꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯤ꯫ ꯍꯧꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯝꯗꯧꯅꯤ? ꯑꯗꯨꯝ ꯇꯨꯝꯃꯁꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯗꯕꯤꯗ ꯃꯥꯕꯨ ꯁꯪꯕꯤꯔꯁꯤ꯫ ꯐꯠꯇꯕ ꯂꯥꯏ ꯑꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯛ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯝꯕ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯇꯣꯟꯇ ꯆꯩꯖꯩ꯫ ꯇꯧꯒꯗꯕ ꯐꯠꯇꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯨ ꯃꯁꯥ ꯃꯇꯣꯟꯇꯗ ꯋꯥꯔꯤ ꯁꯥꯖꯩ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯕꯨꯡꯕꯨ ꯁꯪꯗꯨꯅ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯗꯕꯤꯗ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯂꯩꯔꯁꯤ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯣꯝꯕꯒꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯎꯃꯪ ꯑꯗꯨꯗ ꯂꯦꯛꯇꯕ ꯌꯥꯗꯕꯅ ꯎꯃꯪ ꯑꯗꯨꯗ ꯐꯪꯕ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯆꯥꯔꯒ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯃꯍꯩ ꯂꯣꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯨ ꯂꯩꯃ ꯑꯃꯗꯤ ꯃꯉꯥꯜꯗꯤ ꯃꯃꯤꯠꯇꯃꯛ ꯎꯏꯁꯤꯜꯂꯒ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯖꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨ
ꯃꯌꯨꯝꯗ ꯉꯁꯤꯗꯤ ꯃꯤꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯅꯥꯈꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ "ꯀꯌꯥꯗ ꯂꯝꯆꯠ ꯅꯥꯏꯈꯤꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ, ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯅꯥꯈꯣꯛꯇꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯃꯁꯤꯗ ꯌꯥꯝꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯕꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯈꯪꯒꯅꯤꯗꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯦꯛꯄ ꯐꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯀꯩꯗꯧꯁꯤꯒꯦ? ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯀꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯖꯥꯎ ꯑꯁꯤꯒꯤ ꯑꯆꯧꯕ ꯎꯁꯥ ꯑꯃ ꯀꯛꯊꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯅꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯂꯥꯟꯒꯗꯧꯔꯤꯕ ꯑꯆꯧꯕ ꯊꯣꯡ ꯑꯁꯦ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯍꯜꯂꯒ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯗꯨꯗꯁꯨ ꯁꯤꯗꯕ ꯊꯣꯛꯂꯒꯅ ꯊꯛꯅꯅꯕ ꯏꯁꯤꯡꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯊꯛꯀꯅꯤ꯫ ꯃꯗꯨꯗꯁꯨ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯁꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯍꯤꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯅ ꯑꯉꯝꯕ ꯁꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯆꯅꯨꯂꯩꯃ ꯑꯃꯗꯤ ꯃꯉꯥꯜꯅ ꯇꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯔꯤ꯫ ꯊꯣꯝꯕꯅ ꯁꯖꯤ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯡꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯑꯆꯧꯕ ꯎꯁꯥ ꯑꯃ ꯊꯨꯗꯦꯛꯇꯨꯅ ꯊꯣꯝꯕꯒꯤ ꯃꯀꯣꯛ ꯇꯝꯅ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯅꯤꯡꯊꯧ ꯊꯣꯝꯕꯕꯨ ꯅꯥꯀꯟ ꯑꯃꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯖꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯨꯄꯥ ꯃꯆꯥ, ꯑꯩꯍꯥꯛꯄꯨ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯅ "ꯈꯪꯒꯅꯤ ꯃꯊꯪꯗꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯒꯗꯕꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯉꯥꯜꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯝꯕ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯤꯒꯥꯡ ꯑꯗꯨꯗ ꯂꯪꯉꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯊꯣꯡꯗꯨ ꯃꯌꯥꯏꯗ ꯌꯧꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯕꯦꯜ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯅ "ꯏꯌꯥ, ꯃꯁꯤꯗꯁꯨ ꯑꯩ ꯃꯥꯏꯊꯤꯔꯕ? ꯈꯪꯒꯅꯤ ꯃꯊꯪꯁꯨ ꯂꯩꯔꯤꯗꯅ." ꯊꯣꯡ ꯑꯗꯨ ꯇꯦꯛꯄꯗꯨꯗ ꯊꯣꯝꯕꯅ ꯌꯥꯝꯅ ꯉꯛꯅ ꯃꯉꯥꯜꯗ ꯌꯦꯡꯂꯛꯂꯒ "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯂꯝꯕꯦꯜ ꯑꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅ ꯌꯥꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯊꯣꯡ ꯑꯁꯤ ꯇꯦꯛꯇꯨꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯒꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯔꯦ, ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯥꯎꯅ ꯃꯅꯥ ꯄꯤꯒꯅꯤ." ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯔꯛꯎ." ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥꯏ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯣꯝꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯆꯅꯨꯂꯦꯝꯕꯤꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯀꯥꯡ ꯍꯥꯠꯄ ꯁꯥꯔꯒ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯟꯕ ꯍꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕꯁꯨ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨ ꯆꯥꯊꯠꯇꯨꯅ ꯃꯩꯈꯨꯁꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯅ ꯃꯊꯕꯥꯛ ꯑꯗꯨ ꯌꯩꯔꯒ "ꯃꯁꯤ ꯊꯛꯂꯝꯂꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ꯫ ꯍꯥꯏ, ꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯇꯦꯡꯂꯒ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦ? ꯑꯩꯍꯥꯛꯅ ꯃꯁꯤ ꯊꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ?" ꯃꯅꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯒ "ꯏꯅꯤꯡꯊꯧ, ꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯂꯕ ꯃꯇꯨꯡꯗ ꯄꯨꯖꯔꯛꯄꯅꯤ꯫ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯍꯨ ꯌꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯊꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ." ꯊꯣꯝꯕꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯑꯩꯍꯥꯛꯄꯨ ꯁꯦꯟꯅꯔꯒ ꯂꯩꯕ, ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯂꯥꯏꯔ ꯃꯤꯔ ꯁꯥꯔ ꯑꯃꯗꯤ ꯂꯩꯔꯤ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯌꯨꯝꯗ ꯀꯅꯥꯁꯨ ꯍꯟꯈ꯭ꯔꯒꯅꯨ꯫ ꯑꯩꯕꯨ ꯁꯪꯗꯨꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯣ." ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯀꯌا ꯑꯃꯁꯨ ꯄꯤꯖ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯒ ꯂꯥꯏ ꯑꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫
Kari, masidasu ai mai thiraba. Kayada singkraba maraibuk faraba miyoino. Adubu khangani. Hore numidang nahakki nathwai ada aina soidana laugani. Madudagi nahak nanthokpadi ngamhallaroi. Aigi aroiba pandam ase mai paktaba sugya yadabani. Asi haiduna laidu mafam adudagi paiduna chatkirami. Numid adugi numidangi matam yawraklaba matam aduda miyam adu konung aduda mahai mahai tumthana kirami. Manai sing aduna waraba ningthau thombabu sangba oina famna tumthakri. Adubu chanu leima amadi mangal adu tumdabida tapna makhong adu thangladuna ningthau thombana tumliba ka aduda lona changsilaklami. Aduga pradagi marum amada anidu mikupna hom singna lona laikhirami. Tanjaduda khanghaudana mafam aduda atai atopa manam singa manadaba apumasagi manam amakak namnaklami. Nungsisu liri sitpa hawraklami mataw aduda matai manaw aniduna su khangli soidana phattaba lai adu lakle haiba. Masidagi akoibaduda marum adudagi koina yenglami. Asumna lairingai tanja aduda khanghaudana phattaba lai adu thongnaw adudagi chongsilaklami. Aduga tumliba ningthau thombagi manakta changsenduna momon noklaga. Hujikti nahak kadaida nanthoklaga chenba ngamgani. Nangi akoibada kanasu leitri. Kanana nangbu kanbigani. Aroiba ehakki pandam ase phanglagani. Nahakki nathwai adumadi aihakna chingthokpa taredana. Ase haiduna khonjel hauna noklaga thomba adu mahakki mitrangi oiba mangal ama puthoktuna kapsinba hawraklami. Adubu khanghaude tanja aduda mangal amadi chanu leimadu thoraktuna makhuta pairiba patra adudagi mitrangi oiba ising mahi amakhak lai aduda hijillami. Asumna tawbudagidi khudak aduda phattaba lai adu yamna thiba yong amagi saklon olaklami. Thinthaba tawdana yong adubu phajillami. Tanja aduda thombasu mikap thorakladuna tawribadu ubada ngakna. Hai. Kari tawrabagi nakhoina phajiliba asina karino. Kari leirabagi mangalna iningthau aihakki wafam ase thajabiyo. Masigi yong ase achamba yong nate. Phattaba umangi lai amani mahaknani. Ngasaidagi iningthaugi thawaibu manghan takhanaba honaribadu. Mahakna sinba khujin thawrang khudingba tahawbadagi iningthaubu ngak selaklibani. Numidang iningthauna tumlingai thawai lokthokani haiba adu khangbadagi aiga marup amaga chatuna afawba mitrang haiba nupa amada ningthijana tanaraba matungda mitrangi mahi ase pibirakpadagi lai asibu phaba ngamjabani. Wadu tabada thombana sorsangna hontoklaga mangalbu chekna konsinbirami. Aduga chanu leimada amu konsilaklami. Nakhoi ani leiramdrabadi aigi laibak ase kari oiramgani. Hai, kana lei. Mafam asida amukta changlo. Aduga phattaba lai asibu mapunsi chuppa kaisum sangda leinanaba aina dandi oina pirabani. Manai sing aduna su yong olaba lai adubu phaduna leinungi amamba surung amada chena thonglon sinduna thamki. Somdana thomba chanu leimada yengduna. Nupa macha, nakhoi anibu kanano. Mingna kari kaubuge. Ngasai makhai nakhoina mateng panglamdaba thoklabadi. Leibak ase ningthau pandaba lam ama haibadu oiramgani. Chanu leimana momon noklaga. Pabo, wadu tabada thomba ngakna. Kayuni, ai wakhalama ita tadre. Chanu leima amadi mangala adu masada atopa saklon launanaba kesinkiba hapchinkiba mayam adu loina lauthoraklami. Chanu leimana nungaitana. Hojiksu aikhoibu mirai bikigadawribara pabungna phana mirai rabasu aikhoibu pokpiba pabungdi nacha aina nongmata kawbo leizade. Nungshigano haibasu yade. Pabungna nacha aibu inthoklaga hena du pabungbu nungshiba hele. Aina soikiba yawrabasu ngakpiyo. Ai pabungbu yam nungsiye. Mangalna su khurumlaga. Pabo, nacha nupibu nungshibiyo. Mahak ase nungti numit khudingi pabunggi minungshitabu ngaiduna leizarakpani. Chanu leimagi nungsiraba mawong mata wahi wata aduda thombagi thamoi adu pangthakirami. Khamba yaraktraduna mikup aduda machanupibu konsilaga. Icha thombi na pabung yamna lankri. Aina napal kaba. Aina khanbana chummi khanba. Ai isagi damak yamna napal kajaba ningthau oirubana. Adumna thokibani. Ichagi wahai ada ngasidi magun yamna leirakle. Mi amagi maraibuk phaba haibase mi amana pudi. Magi makha ponde. Masagi amadi isorna semlakpada yauduna lakli. Aduga hotpu hotnarabadi khudingma afaba oi. Iyanupa law. Ipa kongi law. Ase haiduna thombana chanu leima amadi mangalbu konsinbirami aduga makhoi ahum adu
ꯈꯥꯝꯕ ꯌꯥꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯄꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯅ ꯑꯃꯒ ꯌꯥꯝꯅ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯂꯩꯃꯤꯟꯅꯕ, ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫